Chahi anida Mla Singna Senja Thumja Toubagi case Leikhide. Mizoram Da Joram People's Movement gi lengak lakpadagi Houkhiba Chahi anirom sida Minister natraga party gi MLA amata Senja Thumja ga mari leinaba case ta chenaba Leikhide amasung Senja Thumja gi thabak sing asuki matik hantahanba ngamle haina ZPM Executive Committee gi mifam gi party gi luchingba singna phongdokre. Mifam asida party gi luchingba singna CM Laldu Homana luchingba lenga ki development Senja Thumja gi mayukta paikhatpa thabak thoram sing amasung lengak lonbu thagatuna regulation kaya adopt tawki. Malengi tongan mafam dalaiba zo ethnic community singbu punsin handuna unity semgat naba hotnaba chief minister gi office ki makhada chalaiba mizo diaspora cell gi thabak singbusu party gi luchingba singna thagatki. Executive committee na lenga ki official singda transparency leina thabak tawnabasu appeal tawki.